ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯑꯩ ꯏꯀꯣꯡꯅꯧꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯏꯆꯥꯅꯨꯄꯤꯁꯦ ꯍꯧꯖꯤꯛ ꯃꯄꯥꯟ ꯂꯝꯗ ꯂꯩꯈꯤꯕꯗꯒꯤ ꯃꯥꯒꯤ ꯑꯩ ꯌꯥꯎꯗꯅ ꯊꯥꯒꯠꯂꯛꯄꯗ ꯕꯕꯥ ꯌꯥꯎꯗ꯭ꯔꯗꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯕꯕꯥ ꯌꯥꯎꯍꯟꯕꯤꯔꯛꯑꯣꯅ ꯍꯥꯏꯔꯛꯑꯦꯅ ꯕꯕꯥꯒꯤ ꯑꯃꯨꯛꯇ ꯀꯩꯅꯣ ꯇꯧꯔꯒ ꯈꯤꯇꯪ ꯑꯃꯒ ꯑꯝꯇ ꯊꯥꯒꯠꯂꯛꯑꯣꯅ ꯍꯥꯏꯔꯛꯇꯅ ꯑꯩꯉꯣꯟꯗ ꯑꯩ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯦ ꯃꯨꯛꯕꯥꯡ ꯃꯆꯦ ꯑꯃ ꯇꯧꯔꯒ ꯏꯆꯥꯅꯨꯄꯤꯗ ꯊꯥꯒꯠꯈ꯭ꯔꯒꯦ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤꯅ ꯍꯌꯦꯡ ꯑꯥꯗ ꯃꯥꯅ ꯈꯔ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯔꯒ ꯑꯃꯨꯛ ꯊꯥꯖꯔꯛꯑꯅꯦꯕꯀꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯃꯤꯅ ꯍꯥꯏꯔꯛꯄꯗꯨꯒꯤ ꯀꯃꯦꯟꯗꯣ ꯑꯗꯨꯒꯤ ꯁꯨꯝ ꯏꯆꯥꯅꯨꯄꯤꯅ ꯅꯨꯡꯉꯥꯏꯇꯗꯅ ꯍꯥꯏꯔꯛꯄꯅꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯃꯊꯦꯜꯁꯤꯡꯁꯦ ꯉꯥ ꯑꯊꯣꯡꯕ ꯑꯃ ꯌꯥꯎꯔꯦ ꯇꯨ ꯉꯥ ꯑꯊꯣꯡꯕ ꯑꯃ ꯑꯗꯒꯤ ꯏꯔꯣꯟꯕ ꯑꯃ ꯇꯨ ꯑꯗꯒꯤ ꯁꯤꯅ ꯇꯨꯡꯍꯟꯕꯤ ꯑꯇꯥꯎꯕꯅꯤ ꯇꯨꯡꯍꯟꯕꯤ ꯑꯇꯥꯎꯕ ꯑꯃ ꯁꯤꯅ ꯆꯥꯛ ꯂꯩꯔꯦ ꯑꯗꯨꯒ ꯆꯝꯐꯨꯠ ꯑꯃꯁꯨ ꯂꯩꯔꯦ ꯃꯃꯥꯅ ꯏꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯛꯑꯦꯅ ꯃꯃꯥꯅ ꯉꯁꯥꯏꯗꯒꯤ ꯊꯕꯛ ꯆꯠꯀꯗꯧꯕ ꯆꯠꯇ꯭ꯔꯤꯉꯣꯏ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯂꯥꯡꯗꯅ ꯃꯃꯥꯅ ꯉꯁꯥꯏꯗꯒꯤ ꯍꯣꯠꯅꯔꯤꯅꯤ ꯑꯗꯣ ꯃꯌꯥꯝ ꯏꯆꯥꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯃꯗꯤ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕꯁꯤꯡꯗꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯇꯧꯁꯟꯕꯤꯔꯒ ꯆꯦꯅꯦꯜꯁꯦ ꯃꯄꯨꯡ ꯐꯥꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯅ ꯑꯩ ꯑꯍꯥꯟꯕ ꯑꯣꯏꯅ ꯏꯀꯣꯡꯅꯧꯅ ꯍꯥꯏꯖꯒꯦ ꯑꯗꯨꯗꯤ ꯍꯧꯔꯒꯦ ꯑꯩꯒꯤ ꯍꯥꯟꯅ ꯊꯥꯗꯣꯛꯑꯒꯦ ꯅꯍꯥꯟꯗꯤ ꯈꯗꯥꯡꯗ ꯏꯟꯕꯅꯤ ꯉꯁꯤꯗꯤ ꯌꯥꯗ ꯏꯜꯂꯒꯦ ꯁꯋꯥꯟꯇꯣꯟꯒꯁꯦ ꯍꯥꯎꯕꯅ ꯂꯣꯏꯔꯦ ꯅꯪꯒꯤꯗꯤ ꯈꯔ ꯂꯣꯏ ꯍꯥꯞꯄꯤꯔꯒꯦ ꯌꯥꯝ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯅꯤ ꯑꯃꯨꯛꯇꯪ ꯂꯣ ꯑꯃꯨꯛꯇꯪꯅꯤ ꯑꯅꯤꯔꯛꯀꯗꯤ ꯏꯟꯉꯝꯄꯣꯠꯇꯦ ꯅꯪꯒꯤ ꯁꯨꯝ ꯏꯜ ꯂꯩꯔꯅꯤꯅꯦ ꯆꯥꯗ ꯇꯥꯔꯦꯅꯦ ꯃꯔꯨ ꯌꯨꯕꯤꯗꯕꯤ ꯑꯩ ꯍꯧꯖꯔꯦ ꯀꯦꯃꯦꯔꯥꯁꯦ ꯃꯌꯦꯛꯇꯤ ꯀꯌꯥ ꯁꯦꯡꯉꯔꯣꯏ ꯃꯔꯝꯗꯤ ꯏꯆꯥꯅꯨꯄꯤꯅ ꯃꯥꯒꯤ ꯀꯦꯃꯦꯔꯥꯗꯨꯗ ꯅꯝꯖꯕꯅꯤ ꯑꯗꯒꯤ ꯑꯩꯁꯨ ꯅꯝꯕꯁꯨ ꯀꯌꯥ ꯍꯩꯇ꯭ꯔꯦ ꯑꯗꯒꯤ ꯑꯩꯒꯤ ꯀꯦꯃꯦꯔꯥꯁꯤꯁꯨ ꯃꯌꯦꯛ ꯀꯌꯥ ꯁꯦꯡꯗꯕꯅꯦ ꯊꯥꯒꯠꯂꯛꯑꯣꯗ ꯅꯨꯡꯉꯥꯏꯇꯅ ꯊꯥꯒꯠꯄꯅꯦ ꯐꯣꯟꯗ ꯇꯥꯔꯝ ꯈꯪꯄꯣꯟꯇꯦ ꯏꯊꯟꯗꯅ ꯅꯝꯕꯅꯤꯅ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯌꯥꯗ꯭ꯔꯦ ꯅꯣꯡꯁꯨ ꯌꯥꯝ ꯀꯟꯅ ꯃꯪꯉꯤ ꯉꯔꯥꯡꯁꯦ ꯅꯨꯡꯗꯥꯡꯁꯦ ꯅꯣꯡ ꯇꯥꯔꯒ ꯂꯦꯟꯒꯁꯨ ꯇꯥꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯗꯗꯤ ꯂꯦꯟꯗꯤ ꯈꯔ ꯇꯥꯔꯒ ꯌꯥꯝ ꯀꯟꯅ ꯇꯥꯗ꯭ꯔꯦ ꯑꯗꯨꯒ ꯑꯇꯩ ꯃꯐꯝꯗꯗꯤ ꯂꯦꯟ ꯌꯥꯝ ꯇꯥꯔꯒ ꯏꯟꯖꯥꯡ ꯅꯥꯄꯤ ꯌꯥꯝ ꯃꯥꯡꯍꯜꯂꯦꯅ ꯍꯥꯏ ꯐꯣꯟꯗ ꯊꯥꯒꯠꯂꯛꯏ ꯑꯗꯣ ꯃꯃꯥꯡꯒꯤ ꯂꯦꯟ ꯑꯆꯧꯕ ꯇꯥꯕꯗꯨꯗꯤ ꯑꯩꯒꯤ ꯌꯨꯝꯒꯥꯁꯦ ꯂꯣꯏꯅꯃꯛ ꯄꯨꯡꯂꯣꯏ ꯂꯣꯏꯔꯤꯅꯦ ꯑꯅꯧꯕ ꯁꯤꯜꯂꯤꯅꯦ ꯖꯤꯡꯒꯒꯥꯁꯦ ꯂꯣꯏꯅꯃꯛ ꯐꯛꯂꯥꯡ ꯅꯨꯡꯂꯥꯡ ꯂꯣꯏꯅꯃꯛ ꯔꯪ ꯍꯥꯏꯔꯤꯅꯦ ꯑꯅꯧꯕ ꯑꯩꯅ ꯄꯥꯝꯖꯕꯒꯤ ꯇꯧꯕ ꯅꯠꯆꯗꯦꯀꯣ ꯏꯆꯥꯅꯨꯄꯤꯅ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯕꯕꯥ ꯌꯥꯎꯔꯒ ꯃꯤ ꯌꯦꯡꯒꯦ ꯍꯥꯏ ꯑꯗꯨꯅ ꯕꯕꯥ ꯌꯥꯎꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯌꯦꯅ ꯑꯃꯨꯛꯇ ꯅꯝꯃꯣ ꯑꯗꯨꯒ ꯃꯥꯒ ꯁꯤꯗꯩꯗ ꯃꯥꯅ ꯅꯝꯕꯗꯨꯒ ꯄꯨꯟꯁꯤꯟꯅꯔꯒ ꯊꯥꯒꯠꯂꯒꯦꯅ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯅꯝꯃꯤꯅꯦ ꯗꯦꯜꯂꯤꯗ ꯇ꯭ꯔꯦꯅꯤꯡ ꯑꯃꯒꯤ ꯆꯠꯈꯤꯕꯅꯤꯀꯣ ꯑꯗꯨ ꯃꯥ ꯊꯣꯛꯂꯛꯑꯒ ꯑꯃꯨꯛ ꯄꯨꯟꯅꯕ ꯅꯝꯕ ꯍꯥꯏꯗꯨꯅꯤ ꯃꯇꯝ ꯈꯔ
Makanya ya yang ke dùng chặt chiếc mà hô nghe rồi quên đi dùng chặt chiếc hô nghe nó giảm lấy cái sao đi chụp chứ chúng ba cái giảm cái lấy sao bọn đi lắp làm cái này cái lắp quá ổn được anh là cái sai rồi gia đình nó sa đi mama cái sai mama yang kan sa bên này kalau yang lấy chứ là cái mang nghe nè Chan pi han du zo ma pan da lai de na ma naw pi du na khitang mama gi mateng pangam bare ado hojik mama ni mak sakram ni na mama je thabak tadi pham hap kale ma thanda na dum akoi ra thabak chale do aduna yum da le ho da ma thanda na toram na pham hap kale ko le wai lam cheng ba de ge chai sing thong do kha ba ning dang bu di na ma teng kha pang bi mubang tau je sa ba hin zel le du na yam hin zel la ga wai ni yum na cham cham la sa ba di sa ko kitang ka cha tu ba siga ko gong dungam lai jo ma su ma ra fi phare he nga je akang ba lai ba ma kin ne na nga lai ta ga akang ba lai bi sa bi za na te nga te ko je si ni ma na nga te ko taw ga thu ga sa te ma tong man la ma la bi jo ha ma le phai ma ra ko de le hu ya luhong cho tôi làm sao đó là luhong không đâu uy được cái đi gì thế làm luôn thì nó vậy mà mấy cái mà sao thì luhong bất lì à chắc là chụp cái đâu tốt rồi ngang hả thà bị nó nó chắc ăn đó thà bị đâu mà đi chắc sao xong rồi ở đấy thuồng nó
hꯧji ông yen mà chắc sôi ra yen mà chắc tháo lên rồi ấy là một tên các bạn rất nhiều ấy dùng cái khai tôi mẹ ăn luôn cái rằng cái tay ra sang miền có dân tộc vậy đó tại mình mà tin vào mới tại mình không đó hậu điểm hậu đấy chạy nhận phải hậu này cái lúc cái này đúng không sao cái tổ cái tông này sao 지금 레세 지금 때문에 지금 살았대 페페페페 하이 좀 붙지 좀 붙지 당가 싸기게 싸게 되고 dạ đấy ai rồi sao cái sige mà cúc mà rusi đi ai học đông cáiตัวcái thà cái naทำแบบนี้ก็พยายามนะทราบว่าผัดเดียนคันพี่กันของตัวcáiตรงอันตัวพี่cáiนะทำดีไปเลยayo ai sai cái chânพี่หมดเสร็จแล้วก็ไอ้เมื่อสิเกินนะที่เราเซ็นเซอร์cáiแบบchânพี่ไลฟ์แชร์ subscribe ตัวก็พี่กันรู้ให้ว่าผมจะทำจะแล้วก็เมื่อสิกี่ที่มาทำได้กี่กันนั่นแหละสิบายบาย